Kangpokpi district Kuki Kulai Paibising Singtak Nomai Kapthoklakhiba Nomai Kapthoklakhiba Mafam the Assam Riffles ki Timama Changsinkhre Mananak Nataba Mitei Kulgi Kunjasingda Sau Nomai Paiba Pohankhre December Taragani to the Pangthokadoriba Nupi Lalgi Thoram the Saruk Yab Lakadoribi India gi President Draupadi Murmu gi Manipur Kongsat Kidama Tampaki Tuan Mafam Sing the Akanma section Tharang Lakwatling Ser Asida ngasi ayuk pung mga khara helakpa duwaida Kangpokpi district ki manung sana leidiba Lapfurak Kuki village amadi Gabu yang kul noi round kaya Kuki kulai paibisna Kapthokpi gi makol manak na tariba mitei kul gi kunjasing na taki hari Gabu yang amadi Lapfurak kul ani asiga nakna Kuki kulai paibising gi sinai kem lei hari nomai sing adu kem adu leidiba kulai paibising aduna Kapthorak po oirambi ya hari Nomai Kapthoklakhiba pau tabadagi mafam adugi akoibada leiba Assam Riffles ki team ama changsinkhribaga loinana nomai sing adu kari maramgidama Kapthoklakhibano haibadi chapchana khangmamdri nomai Kapthoklakhiba gi makol tabadagi mananakna tariba mitegi khulsingi miyamda sau nomai paiba pohan kheri MLA Basanta Kumar amasum Bisorjit social boycott tawri vote lepa thingle KCP MC Progressive MLA Minister Senjau Paibising Aran Matawasing the Hui Mamai Texil Laga Lakibadona Tumina Kuzu Muzu the Lesson Kibangatani, Hybrid KSP MC Progressive the D Togaloi Leba Magimapi Mapa Sakna Ladiba Miam Gimi Loisingna Atamna KCP MC Progressive Kimayuk Singnara Krabamatunda, Saibi Saiting Nanglamdai, Sorry have Wahi Aman Singtok Singjin Tauraga. Langzaruba Maral Singadubu Kokpi na Vairak pada party na taray na Kokpi Tawri. Misa Miam Kakta na Tanalaybaki Mapi Mapasak na Lady ba Miam gi Mihutloy Singidi Singdok Singjin gi Wapam Sorry have Wahi Asi Pida KCPMC Progressive Talati Maram aduna Sangai Festival boycott ki mayokta Thauna Pan Lep Luba Thongju AC gi MLA ani Thongam Bisorjit Maiti amadi Nambol AC gi MLA Thaunauzum Basanta Kumar ani asigi mathakta social boycott thamaga loinana general election gi vote lep pada sahi taret atingba thamjin bagi warep KCP AC Progressive ki standing committee na laure habu wapam kanglei miam da khanganjari haina KCP MC Progressive na thadorakpa chirol amana haidi siola sina makha taradun hai MLA asigi explanation kupna khana nainabada yamna sle oiba mawong na wapam thamna ko danatana MLA amadi ka hena ngaksaw thekpigi thong sa tharakli lebak miam gi aduk siraba tanpham da apun bagi kholaw amaga loinana haukiba tang taraga mapan tha taramathu inglisingani ga kunga mangada KCP MC Progressive na Sangai Festival silakpagi damak general strike boycott tawbudu nongmagi surugi hingliba sinmi kayasing mahay tamliba mahayroi sing manama sing yonduna masama sugi sakhawnomgi thaksari pujari ba ikhoigi ima ibel kayasing dadi kokto khut hapnakibani makoina leibaki damak kathoktuna Sangai Festival gi mayokta amatoina lepkhibadubu MLA anina uttagi haijinbaga phangkak ohenkibani Matang asida KCP MC Progressive na tarayna laithokani haina khanbra miyamna hainaba leibak ningba yawolup singna yen nganu huranba matu sonma singdadi kanthi thokpa makhai mathona phudui MLA Minister Senjau paiba miyoi singna aranba tawba misa miyamgi maran crore huranba singdadi hui mamai theksilaga laikhibadawna tumina khuju mojuda laisinkiba ngaktani haibadu KCP MC Progressive tadi thogaloi Paisagi dama KCP MC Progressive na tholakhiba nati miyamgi ihul khangna thabak tawgani party na MLA ni gi mathakta thamliba social boycott asigi mayokta kanagumba laikai club organization family gi luhong khongdongba sorat deba karmana singwada baton tawduna yawhalamba taragadi maduda sangjapam piramba baton tawramliba imung manung sing awapamna tarakpada masa masagi teksa oijagadabani thongju amadi nambol AC ani ta leiriba BJP mandal gi president secretary MLA singi kuchabi pradhan member jila parishad member khudimangna party da athubada paw phorakadabani haina sirol asina makha tarakli Indian Constitution piriba hak khudimak Manipur miyam gi oinadi India lengakna muttuna thamli phyroism lalit Malem sinba thungwada pangthonabagum Federal Student Organization kanglei pak fesokna sinduna International Human Rights Day gi tharam pangthokri Manipur thokliba sahi ohum pharakadorba lana sina maram oiraga Indian Constitution piriba hak khudimak Manipur miyam gi oinadi India lengakna muttuna thamli haina fesok ki Vice President phyroism lalit na phongthokri
Our everyday essential haibi hiramda North EOC da leiba classic hotel pangthokiba thoramadуда Dr. Pradesi Lamabam, Dr. C.H. Tomba Singha, Associate Professor, Department of Teachers Education, Manipur University, Dr. L. Mohindro, Assistant Professor, Department of Human Rights, SK Women College, Dr. Ningoma Shrima, Assistant Professor, Department of Political Science, Nambol, and Sanoi College na singman resource person oina saruk yakibaga loina feso ki President Amarjit Kanguzam na Thauramasi President oina saruk yaki Thauramaduga Mari Lainana feso ki Vice President Phairoizam Lalit Singha na haikibada mi ama oina poklabadi izat laina thakwang na hingma ngamnaba hotnaba mathau tai haurakliba na ha singda human right haibasigi matangna kupna khangananaba amadi miyoy amagi hak karamna phangangadagi haibigi panamda Thauramasi pangtokpani maangna ha United Nations na English ngamaga Samapan ga nifu ga nipan miyoy bigi hak mat pa yaro hena lakthoktu ngasi phawba palan tawduna laklabsu iramda masidadi me ahum digi haurakhiba lana duna maram oiraga Indian Constitution piriba hak khudimak amata India lengana matuna thamri loinana lanjena duna lariba mahiroi sing ngasi phawba mapung phana mahimasing tamba phangdri asiguma kya asibu naina duna Indian Constitution piriba matpi kraba hak khudima si matau kramna amukhana phangadagi haiba khanabasumi loinana haurakliba ha singda su human right ki matangda munna khangananaba awareness piba mathau tai haikenasu pausna makhatari matik saba chief executive officer amasum chief engineer leitabana miyoy khragi khujin thaurangda department asi chalaiduna leiri association Manipur Lengana Center na piba guideline indabana PMGSY Phase 3 ki thapak amat Manipur pakhatpa amadi MSRRDA RED Manipur State Rural Road Development Agency Rural Engineering Department na PMGSY Phase 3 ki guideline di yawa SBD semdoktuna state contractor sing thabak tawbu yadanaba hotnarakpa amadi mapan ki company farm pushlanaba tender kaukibani haina mayek singna takli Matik Saba Chief Executive Officer amasum Chief Engineer leitabana miyoy kharagi khujin thorangda department chalaiduna leiri aran ma tawbada sienari department ki miyoy singi mathakta action lokhatpina ba Manipur ki governor da ayiba sirol pisindura khankri haina All Manipur Contractor Association Forum na thamlakli haina su paus na makhata na pali Loisulakpo na tendakpa paw mana Haiti ki gang singbu thingnaba Kenya ki yamlapa police officer sa marom na deploy tawduna thuwaningdaba thawdok thokidri Haiti ki gang sing hawkipani thukapa namita political amadi security crisis ki saru amoina thokiba thawdo amada Haiti ki gang singbu Kenya ki law enforcement oiriba Kenya ki police officer sing deploy tawduna thuwaningdaba thawdok thokidri hainasu paw mana makhata na report tawnari duga tentana sumna miyam na thamjigi hawjikoina di miyam paws mata solution jarage makhata bana update miyam puna ngaminasi